Gege moirang leibakta thorakle henjuna hado Ingnarare masano lairo lembiga Sabi ibungo nungsiba Lamta thangja ginumita Ningolgi sangay da lakpiyu Hongdoy bira upamuba Tôi giả đi Hello everyone, ahan magtada mayam pum na magpui ko no khrum jari du gai gi channel sida mayam taram lok jari ngasidi akhoi na naw practice tawri ko ta bra khang le ina nga ngi se do ngasidi akhoi gi academy gi hai tare to akhoi se aroi ba chahi oire ba ko diploma third year oire ba ko adu du gi akhoi mayam na oza mayam akhoi satri sing hai tare third year gi akhoi satri sing adaidi third year gi mayam ko dum chatla ga su khangani adu mayam se na akhoi oza sing ne ba akhoi loi ba gi chak chara ma kokja doine bo za sing se ko do chak chara ma khoi chamina doine hai tar do diploma third year ka se lo challe e dum khangau de chahi se na tra hoji ai gi dream ne bo ko hai di lo chan ba ai gi tamjari bo khochari ba mayam je lo chan ba kai se ai gi dream ne do tapna sum success oi re hai tare ko dum diploma third year lo re do exam pi gi bo ai pi khi ba han tak se ko do ai na dum wish tamjari ai dai pass adum kay hai to na third year se adum pass to bi on na ko ai dum lining zari adu do silor ga khoi se PG ka do ne to last year oi re hojik loi gre adu to ki hojik adai di admission gi matang da hanga ambu hai di dance academy gumba changning bagi admission da hanga ambu du su ai haijarake adu hojik khoi exam loiramina exam je khoi gi exam haidora ani ba exam haidora paga khoi diploma first year gi adai foundation first year gi mi kaura ani ba khambra ado kaura ko matam do ai high ge students sing dum ready da laibiyo tambining ba sing adum ready da laibiyo ai haijarake kamai na tawdoino kamai changdoino haba do ai haijarake form thare khotle haba su ai myam da dum haijarake aduga okay adudi chalase chak chabam na chalase meeting my crime partner sak phajaba chema adu gumlaba ama harano sabaki harapam hayo mane phajabagi harapam sida ai view sumaina baunamdri china belegen kapase khoi photo ka balak pade sak sa balak pade kaino adom sangri du ba le house na lambi le house le house tu lambi ge le house yang phasa phasa chi le ni se le house kai dai no no ni chi lai se yum dai ne ai na pheng ge khasa yam na lambi ge he mareng sat li se kari no khang de phasa yam sina belagi roza khoyam ni Prince Ligi Yambung Prince Ligi Yambung Hairo na muka da hayo Eva da hayo ada ko tawzanu ko hang hayu ko hang hayu sudah ko bang ai gi tong bon ya oh ba phamam ne chumi ne hao hazani sai ji ga video number sai angle de hazani ha ba tu si angle si ma phom je phara aki bamdi oi doi ba mane ma yango da sang sig mane ye Rite bestie se
ꯍꯩꯔꯔꯣꯏ ꯑꯁꯦꯡꯕꯩ ꯉꯁꯥꯏꯒꯤ ꯔꯤꯑꯦꯛꯁꯟ ꯇꯧꯔꯣꯁꯦ ꯔꯦꯗꯤ 마 베스티데 ꯑꯗꯨꯅꯦ ꯍꯥꯏꯕ 마나 마나자 나한테 하세요 아니 베스티 아우 이상하네 얘 달래 바뀌냐 그래서나 다행이더라 ꯃꯆꯨ ꯃꯥꯟꯅꯕꯤꯒ ꯇꯨꯁꯦ ꯑꯩꯈꯣꯏ ꯀꯥꯗꯒ ꯍꯣꯔꯦꯟ ꯆꯪꯉꯨꯁꯤꯀꯣ ꯍꯥꯏꯕꯗꯤ ꯊꯥꯔꯠ ꯏꯌꯥꯔꯒꯤ ꯀꯥꯗꯒ ꯆꯪꯉꯒ ꯑꯩꯅ ꯍꯦꯛ ꯇꯝꯃꯛꯄꯗꯒꯤ ꯆꯍꯤ 9 ꯇꯝꯃꯛꯄꯁꯤꯗꯩꯗ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯦ ꯁꯪꯀꯤꯔꯇꯟꯒ ꯗꯥꯟꯁꯀ ꯄꯨꯂꯞ ꯇꯧꯕꯁꯦ ꯍꯥꯏꯕꯗꯤ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯍꯣꯏ ꯄꯥꯎꯕꯨꯗꯤ ꯐꯥꯎꯅꯔꯒꯁꯨ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯄꯨꯟꯕꯁꯦ ꯍꯥꯏꯗꯤ ꯊꯕꯛ ꯂꯩꯅꯕꯅꯤꯅ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯄꯨꯟꯕꯗ ꯐꯪꯗꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯄꯨꯜꯂꯒ ꯇꯧꯗꯣꯔꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯇꯧꯗꯣꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯖꯥ ꯃꯌꯥꯝꯁꯨ ꯂꯥꯛꯄ ꯍꯧꯅꯔꯅꯤ ꯅꯨꯡꯁꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯍꯧꯗꯣꯏꯅꯦ ꯍꯥꯏꯕꯗꯤ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯂꯩꯍꯧꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯊꯥꯔꯠ ꯏꯌꯥꯔꯒ ꯈꯔ ꯃꯁꯦꯟ ꯄꯨꯟꯁꯤꯟꯅꯔꯒ ꯇꯧꯈꯤ ꯍꯥꯏꯁꯦꯀꯣ ꯅꯨꯡꯁꯤ ꯌꯥꯝꯅ ꯈꯣ ꯉꯁꯤꯁꯦ ꯉꯁꯤ ꯊꯕꯛ ꯂꯩꯅꯔꯁꯨ ꯂꯣꯏ ꯀꯥꯏꯊꯣꯛꯅꯔꯒ ꯂꯥꯛꯑꯅꯤ ꯂꯥꯛꯑꯅꯤ ꯑꯗꯩ ꯑꯣꯖꯥꯁꯨ ꯂꯣꯏ ꯁꯨꯅꯕ ꯂꯥꯛꯑꯅꯤ ꯂꯣꯏ ꯁꯨꯅꯕ ꯂꯥꯛꯑꯅꯤ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯌꯦ ꯑꯁꯦꯡꯕ ꯑꯗꯣ ꯑꯩ ꯑꯁꯦꯡꯕꯗꯗꯤ ꯊꯦꯛꯇꯦꯀꯣ ꯐꯥꯒꯤ ꯇꯧꯁꯟꯅꯩꯅꯦ ꯐꯥꯒꯤ ꯇꯧꯁꯟ ꯃꯥ ꯊꯦꯛꯄ꯭ꯔꯥ ꯊꯦꯛꯇꯕ꯭ꯔꯥ ꯃꯀꯣꯛꯅꯦ ꯃꯥ ꯊꯦꯛꯄ꯭ꯔꯥ ꯊꯦꯛꯇꯕ꯭ꯔꯥ ꯃꯥꯅꯤ ꯃꯣꯏꯕꯁꯤ ꯁꯤꯅꯦ 미짱 짱그래 블루 색집이다기 근데 블루 사만은 색집이다 미짱 짱그래 삐로 마 아마스라 옐로니코 하 하이 공 엄다 사러 오더나 공 짱에 만톱롬다 묵짱에 하든 거에서 비디오 나오게나 레호레 한가에도 만톱롬다 묵짱에 그냥 그게 시험 고빠다 오래 하예 봐봐 그나 레게 두수 예응으로시 만톱다 ai chang sang ai mi mẹ em lên mà thì video nằm mà ít cái gì về ham này thì cũng ở đâu nhẹ mà gì ngon chưa giờ này lên một em lên này ba suy ao lên cái đừng có được chân đi bây giờ bị mẹ em đông cái gì cái đi lên một bây giờ lên một có xem sao rồi nè thi khuôn lên cái tàu nào cái đi một xem cái gì cái yên ngồi cái đại thật ra không hay đồ rồi ta không phải cái đại 아시나 저희 망하게 안 하고 시고 가시자 생각 망하를 kuna mahatan ba sila gidi tariyan ta kuna ai pesa ꯁꯤꯗꯤ ꯑꯉꯧꯕ ꯁꯥꯠꯄꯒ ꯂꯩꯕ ꯍꯣꯔꯦꯟ ꯆꯪꯖꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯕꯅꯦ ꯑꯦꯀꯥꯗꯃꯤꯁꯤꯗ ꯑꯉꯧꯕ ꯍꯧꯕꯅꯦ ꯑꯩꯈꯣꯏꯒꯤꯁꯨ ꯑꯉꯧꯕ ꯍꯧꯖꯩꯌꯦ ꯑꯦꯀꯥꯗꯃꯤꯁꯤ ꯅꯠꯇ꯭ꯔꯥ ꯑꯉꯧꯕ ꯍꯧꯕ ꯃꯌꯥꯝ ꯆꯠꯅꯕꯗꯣ ꯁꯤꯗꯒ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯅꯝꯃꯛꯀꯦ ꯁꯤꯗ ꯑꯣꯏꯅ ꯌꯦꯡꯕ ꯂꯥꯛꯑꯣ ꯑꯦꯀꯥꯗꯃꯤꯗ ꯑꯗꯣ ꯉꯁꯤꯗꯤ ꯀꯩꯅꯣ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯂꯥꯛꯑꯣ ꯁꯤꯅ ꯀ꯭ꯂꯥꯁꯔꯨꯝ ꯁꯤꯅ ꯁꯪꯀꯤꯔꯇꯟꯒꯤ ꯔꯨꯝ ꯐꯖꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯆꯠꯄꯁꯤꯅꯦꯕ ꯑꯁꯤꯗꯩꯗꯤ ꯀꯨꯞꯅ ꯎꯔꯒ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯕꯨꯠꯀꯤ ꯑꯣꯏꯅ ꯃꯥꯜꯂꯛꯏꯁꯦ ꯂꯥꯁꯇ ꯗ꯭ꯔꯦꯡ ꯇꯧꯔꯛꯇꯧ ꯃꯥꯜꯂꯛꯏꯁꯦ ꯐꯝꯖꯜꯂꯦ ꯑꯩꯈꯣꯏ ꯑꯦꯀꯥꯗꯃꯤꯗ ꯐꯪꯗꯕ ꯂꯩ ꯑꯩꯈꯣꯏ ꯑꯦꯀꯥꯗꯃꯤꯗ ꯍꯧꯗꯕ ꯍꯩ ꯂꯩꯇꯦꯕ ꯍꯩꯅꯧ ꯍꯧꯋꯤ ꯅꯣꯕꯥꯞ ꯍꯧꯋꯤ ꯑꯩꯈꯣꯏ ꯍꯩꯅꯧ ꯃꯇꯝꯗꯅꯦ ꯈꯪꯕ꯭ꯔꯥ ꯑꯁꯤꯒꯤꯗ ꯍꯩꯅꯧ ꯑꯩ ꯎꯠꯂꯛꯀꯦ ꯀꯦꯕꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯔꯨꯝ ꯑꯣꯏꯗꯣꯏꯕ ꯑꯣꯐꯤꯁꯅꯦꯕꯀꯣ ꯑꯗꯨ ꯀꯩꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯃꯀꯣꯛꯇꯣ ꯍꯣꯏ ꯗꯥꯏꯔꯦꯛꯇꯔꯒꯤ ꯔꯨꯝ ꯑꯣꯏꯗꯣꯏꯕ ꯁꯤꯗ ꯐꯖꯅ ꯅꯤꯌꯣꯝ ꯅꯤꯇꯤ ꯆꯨꯝꯅ ꯇꯝꯃꯤꯀꯣ ꯑꯩꯈꯣꯏꯁꯦ ꯁꯤꯗꯒꯤ ꯆꯪꯉꯅꯤ ꯁꯤꯁꯤꯅꯅꯦ ꯃꯅꯤꯡ ꯍꯥꯏꯗꯤ ꯍꯣꯜ ꯂꯣꯝꯒꯤ ꯆꯪꯐꯝꯅꯦꯕ ꯈꯪꯕ꯭ꯔꯥ ꯍꯣꯜꯗꯣ ꯉꯁꯤꯗꯤ ꯊꯣꯡ ꯂꯣꯜꯂꯦ ꯁꯤꯅ ꯍꯣꯜꯒꯤ ꯑꯍꯥꯟꯕ ꯀꯥꯒꯤ ꯑꯁꯤꯅ ꯍꯦꯛ ꯆꯪꯐꯝ ꯀꯥ ꯑꯗꯩ ꯁꯤꯅ ꯀꯩꯅꯣ ꯑꯣꯏꯗꯕ ꯁꯤꯗ ꯆꯪꯉꯅꯤꯁꯦ ꯍꯣꯜ ꯂꯩꯔꯦꯕꯀꯣ ꯍꯣꯜꯗꯣ ꯋꯥꯁꯔꯨꯝ ꯂꯣꯝꯗꯩ ꯆꯪꯉꯒ ꯎꯠꯂꯛꯀꯦ ꯑꯩꯈꯣꯏꯒꯤ ꯍꯣꯜꯗꯨꯁꯨ ꯑꯗꯣ ꯃꯝꯕꯅꯦ ꯁꯤꯅ ꯁꯨꯃꯥꯏꯅ ꯆꯪꯉꯛꯑꯅꯤ ꯑꯍꯥꯟꯕꯗ ꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯅ ꯏꯟꯗꯣꯔꯅꯦꯕ ꯍꯣꯜꯁꯦ ꯁꯤꯅ ꯑꯥꯎꯠꯗꯣꯔꯒꯤ ꯍꯣꯜ ꯑꯣꯏꯔꯤꯕ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯕ ꯃꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯛꯄ ꯍꯥꯏꯕꯗꯤ ꯃꯤ ꯃꯌꯥꯝꯒꯤ ꯕꯦꯂꯦꯒꯨꯝꯕ ꯃꯤ ꯃꯌꯥꯝ ꯌꯥꯝꯃꯛꯄ ꯃꯇꯝꯗ ꯁꯤꯗ ꯁꯣ ꯎꯠꯂꯦꯕ ꯁꯤꯒꯤ ꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦ ꯁꯤꯗꯅ ꯃꯤ ꯐꯝꯐꯝ ꯑꯣꯏꯔꯛꯑꯅꯤ ꯁꯤꯁꯦ ꯁꯦꯡꯇꯣꯛꯇꯣꯏꯅꯦꯕ ꯀꯩꯅꯣ ꯇꯧꯔꯛꯑꯀꯥꯟꯗ ꯑꯦꯔꯣꯄ꯭ꯂꯦꯟꯁꯨ ꯄꯥꯏ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ
ꯍꯌꯦꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯩꯀꯩ ꯂꯩꯔꯦ ꯍꯥꯏ ꯀꯥꯟꯗ ꯁꯤ ꯂꯣꯏ ꯁꯦꯡꯗꯣꯔꯛꯈꯤꯅꯦꯕꯀꯣ ꯁꯦꯡꯗꯣꯛꯄꯁꯨ ꯍꯧꯔꯝꯃ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯆꯠꯄꯗ ꯇꯨꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯒ ꯄꯔꯦꯡ ꯁꯥꯟꯅ ꯊꯥꯗꯣꯏꯅꯦꯕ ꯁꯤꯗꯀꯣ ꯍꯧꯖꯤꯛꯕ ꯑꯗꯨꯒ ꯁꯤꯗꯅ ꯍꯣꯜ ꯃꯦꯟ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠꯗꯣꯔ ꯍꯣꯜ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯗ ꯍꯥꯏꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯣ ꯇꯧꯐꯝꯅꯦꯕ ꯎꯠꯐꯝ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯥꯎꯠꯗꯣꯔꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯅꯦ ꯍꯩꯅꯧ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯩꯅꯧ ꯃꯌꯥꯝ ꯁꯥꯕ ꯍꯧꯔꯦ ꯍꯥꯏꯗꯨ ꯄꯥꯜꯂꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯊꯪ ꯀꯩꯅꯣ PG ꯂꯥꯛꯑꯗꯤ ꯆꯥ ꯐꯪꯉꯅꯤ ꯁꯤꯗꯒꯤꯁꯦ ꯍꯩꯅꯧ ꯆꯥꯗꯣꯏꯅꯦꯕ ꯁꯤꯗꯅ ꯅꯣꯕꯥꯞ ꯀꯣ ꯑꯗꯒꯤ ꯍꯩꯅꯧ ꯑꯗꯩ ꯀꯩꯀꯩꯅꯣ ꯄꯥꯜꯂꯤꯗꯣ ꯂꯣꯏ ꯁꯨꯅꯕ ꯄꯥꯜꯂꯦ ꯍꯩꯌꯥꯏ ꯀꯩꯀꯩ ꯂꯣꯏ ꯁꯨꯅ ꯄꯥꯜꯂꯦ ꯑꯗꯩ ꯁꯤꯗꯅ ꯑꯗꯨꯝ ꯎꯄꯥꯝꯕꯤ ꯖꯁ ꯁꯤꯝꯄꯜ ꯑꯗꯩꯗꯤ ꯂꯩꯍꯥꯎꯒꯗ ꯎꯄꯥꯝꯕꯤ ꯑꯗꯨꯗꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣꯔꯣꯝꯗ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯔꯨꯝꯅꯦ ꯖꯒꯣꯏꯒꯤ ꯗꯥꯟꯁꯀꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯣꯝꯗꯩ ꯑꯃꯨꯛ ꯃꯥꯟꯇꯣꯞꯂꯣꯝꯗꯩ ꯑꯥꯗꯩ ꯆꯪꯈ꯭ꯔꯒꯅ ꯑꯃꯨꯛ ꯀꯩꯅꯣ ꯂꯩꯕ ꯑꯅꯧꯕ ꯁꯥꯒꯠꯄ ꯂꯩꯕꯀꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯕ ꯍꯣꯜꯗꯣ ꯎꯠꯂꯛꯑꯒꯦꯕ ꯁꯤꯅ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯔꯨꯝ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯁꯦ ꯁꯤꯗꯅꯦ ꯍꯣꯔꯦꯟ ꯆꯪꯉꯛꯀꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯀꯅꯥ ꯂꯩꯒꯦ ꯑꯁ ꯀꯤꯕꯨ ꯀꯤꯔꯨꯔꯦꯍꯦ ꯀꯤꯔꯤ ꯁꯤꯁꯤꯅ ꯀꯩꯅꯣ ꯁꯤꯒꯤ ꯔꯨꯝ ꯃꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯔꯣ ꯑꯩꯁꯦ ꯂꯣꯏ ꯀꯥꯎꯋꯦ ꯗꯥꯏꯔꯦꯛꯇꯔꯐꯥꯎ ꯀꯥꯎꯋꯦ ꯍꯥꯏꯕ ꯁꯤꯁꯤ나 ꯒ꯭ꯔꯤꯟ ꯔꯨꯝ ꯁꯤꯗꯩ ꯆꯪꯉꯒ ꯁꯤꯗꯅ ꯒ꯭ꯔꯤꯟ ꯔꯨꯝ ꯑꯣꯏꯗꯣꯏꯕ ꯑꯗꯩ ꯁꯤꯅ ꯂꯦꯗꯤꯁ ꯋꯥꯁꯔꯨꯝꯅꯦ ꯁꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯂꯦꯗꯤꯁꯀꯤ ꯁꯤꯅ ꯒ꯭ꯔꯤꯟ ꯔꯨꯝ ꯃꯝꯁꯤꯜꯂꯛꯑꯦꯀꯣ ꯑꯁꯤꯅ ꯍꯣꯜꯁꯦ ꯈꯤꯇꯪꯗꯤ ꯃꯝꯃꯦꯕꯀꯣ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯅꯝꯃꯛꯑꯒꯦ ꯉꯥꯜꯂꯀꯥꯟꯗ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯔꯒꯦ ꯁꯤꯗ ꯍꯣꯜ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯦ ꯐꯔꯛ ꯈꯔ ꯇꯥꯔꯦ ꯊꯣꯛꯑꯒꯦ ꯕꯦꯛ ꯍꯟꯖꯔꯦ ꯑꯩꯈꯣꯏ ꯁꯤꯅ ꯒꯨꯔꯨꯒꯤ ꯀꯃꯟ ꯔꯨꯝ ꯏꯁꯣꯔꯒꯤ ꯐꯣꯇꯣ ꯃꯌꯥꯝꯒ ꯊꯦꯠꯂꯤꯗꯣ ꯁꯤꯅ ꯑꯣꯖꯥ ꯃꯌꯥꯝꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯥꯏꯕꯗꯤ ꯃꯤꯁꯨ ꯌꯥꯝꯕꯅꯤنا ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯥꯟꯇꯣꯞꯇ ꯊꯣꯡꯉ ꯈꯣꯠꯂꯒ ꯂꯩꯕꯗꯨꯁꯨ ꯀꯩꯅꯣ ꯇꯧꯗꯦꯗꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯣ ꯂꯝ ꯇꯣꯉꯥꯟꯕꯅꯤ나 ꯉꯟꯇꯥꯅ ꯂꯥꯛꯑ ꯈꯣꯠꯂꯒ ꯇꯧꯗꯣꯏꯅꯤꯅ ꯐꯔꯛ ꯇꯥꯅꯩꯗꯅ ꯑꯗꯨꯗꯨꯅ ꯆꯥꯛꯇꯣ ꯁꯤꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟ ꯂꯣꯏꯅꯃꯛꯇꯤ ꯁꯨꯅꯕ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯣꯖꯥ ꯉꯥꯏ ꯂꯩꯔꯤꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯑꯣꯖꯥ ꯂꯥꯛꯑꯅꯤ ꯑꯣꯖꯥ ꯃꯌꯥꯝ ꯂꯥꯛꯑꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯍꯧꯖꯤꯛꯁꯦ ꯂꯃꯥꯟꯇꯣꯞ ꯁꯤꯁꯨ ꯀ꯭ꯂꯥꯁꯔꯨꯝꯅꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯆꯪꯉꯛꯄꯒꯤ ꯗꯤꯄ꯭ꯂꯣꯃꯥ ꯐꯥꯔꯁ ꯏꯌꯔ ꯐꯥꯎꯟꯗꯦꯁꯟ ꯐꯥꯔꯁ ꯏꯌꯔꯒꯤ ꯀ꯭ꯂꯥꯁ ꯎꯆꯦꯛ ꯃꯌꯥꯝꯁꯦ ꯎꯆꯦꯛ ꯃꯌꯥꯝꯁꯦꯉꯣ ꯑꯁ ꯈꯨꯅꯨꯡꯁꯤꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯑꯅꯧꯕ ꯁꯥꯒꯠꯂꯦ ꯍꯥꯏꯕꯗꯣ ꯄꯩꯁꯥ ꯄꯥꯏꯕꯤ ꯁꯃꯨꯔꯧꯗꯒꯤ ꯁꯃꯨꯂꯣꯏꯕꯤ ꯁꯃꯨꯔꯧꯗꯒꯤ ꯍꯥꯏꯕ ꯍꯩꯇ꯭ꯔꯦ ꯁꯃꯨꯔꯧꯗꯒꯤ ꯁꯃꯨꯂꯣꯏꯕꯤ ꯃꯌꯥꯝꯁꯨ ꯀꯌꯥ ꯁꯨꯔꯒꯦ ꯁꯟꯖꯨ 22 ꯆꯠꯂꯁꯤꯔ ꯑꯗꯨꯗꯤ ꯂꯥꯎ ꯆꯠꯂꯨꯔꯁꯤ ꯂꯥꯎ ꯆꯤꯡꯃꯩꯔꯣꯡꯗ ꯏꯁꯣꯔꯗꯒꯤ ꯄꯣꯠꯁꯦ ꯀꯥꯞꯊꯣꯛꯑꯁꯤꯔ ꯃꯌꯥꯝ ꯑꯗꯨꯗꯤ ꯄꯩꯁꯥ ꯄꯨꯕ ꯌꯥꯅꯤ ꯍꯧꯖꯤꯛ ꯌꯥꯅꯤ ꯑꯗꯨꯅꯦ ꯁꯃꯨꯔꯧꯗꯒꯤ ꯁꯃꯨꯂꯣꯏꯕꯤ ꯍꯥꯏꯁꯦ ꯂꯣꯏꯔꯦ ꯋꯥ ꯂꯣꯏꯔꯦ ꯁꯤꯗ ꯌꯧꯔꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯆꯦ ꯁꯤꯂꯨꯁꯨ ꯌꯧꯔꯛꯈ꯭ꯔꯦ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯍꯧꯒꯦꯕꯀꯣ ꯃꯤ ꯉꯥꯏꯈꯣ ꯂꯥꯛꯀꯗ ꯃꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯍꯧꯒꯦꯕꯀꯣ ꯁꯤꯁꯦ ꯍꯠ ꯍꯧꯒꯠꯂꯣ ꯉꯁꯤꯐꯧꯗ ꯑꯩꯈꯣꯏꯅ ꯇꯥꯃꯤꯟꯅꯔꯛꯏꯁꯦ ꯃꯈꯣꯟ ꯑꯝꯐꯥꯎ ꯇꯥꯗ꯭ꯔꯤꯕ ꯃꯥꯒꯤ ꯑꯝꯇ ꯋꯥ ꯑꯝꯇ ꯉꯥꯡꯍꯧꯔꯦ ꯁꯤꯗ ꯑꯝꯐꯥꯎ ꯇꯥꯗ꯭ꯔꯤ ꯃꯥꯏ ꯋꯥꯔꯤ ꯈꯪꯗꯦ ꯑꯩ ꯂꯦꯇꯤꯁꯤꯌꯥꯗꯤ ꯀꯧꯋꯦꯕꯀꯣ ꯀꯔꯤꯝ ꯈꯪꯗ꯭ꯔꯤ ꯀꯩꯅꯣ ꯁꯤꯕꯣ ꯑꯣ ꯆꯥꯛꯆꯥ ꯇꯣꯛꯄꯩ ꯆꯥꯅꯕ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯅ ꯇꯧꯕꯤꯀꯣ ꯁꯤ ꯌꯥꯝ ꯃꯤꯛꯁ ꯐ꯭ꯔꯨꯏꯠꯅꯦ ꯆꯥ ꯍꯣꯔꯦꯟ ꯍꯥꯎꯔꯅꯤ ꯀꯣꯟꯅꯒꯗ꯭ꯔꯣ ꯑꯣꯖꯥꯈꯩꯒꯤ ꯀꯣꯟꯅꯒꯗ꯭ꯔꯥꯅꯦ ꯍꯥ ꯀꯣꯟꯅꯅꯤꯗꯀꯣ ꯑꯣꯖꯥ ꯈꯛꯇꯪ ꯑꯣ ꯀꯣꯟꯅꯅꯤ ꯑꯗꯨꯗꯤ ꯀꯣꯟꯅꯔꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯀꯣꯟꯅꯔꯅꯤ ꯁꯤꯗꯤ ꯌꯥꯔꯦ ꯑꯩꯈꯣꯏ ꯆꯥꯎꯅ ꯌꯥꯔꯦ ꯐꯤ ꯂꯣꯏ ꯌꯦꯠꯁꯤꯀꯣ ꯑꯩꯈꯣꯏ ꯁꯝ ꯈꯨꯁꯥꯡꯁꯦ 7ꯗ 20+ ꯍꯥꯞꯄꯤꯗꯨꯅꯤ ꯃꯥꯅꯦ
ꯑꯩꯈꯣꯏꯁꯨ ꯅꯝꯒꯦ ꯑꯩ ꯅꯝꯒꯦ ꯅꯝꯃꯤꯗꯣ ꯍꯥꯏꯔꯣ ꯉꯁꯥꯏ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯂꯧꯈ꯭ꯔꯦ ꯃꯄꯨ ꯑꯁꯦꯡꯕꯅ ꯂꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯄꯨ ꯑꯁꯦꯡꯕꯗ ꯄꯤꯈꯤꯗꯣꯏꯕ ꯄꯤꯈꯤꯗꯣꯏꯕ ꯁꯤꯗꯤ ꯀꯦꯔ ꯂꯥꯛꯑꯦ ꯄꯤꯗꯤꯁꯤ ꯂꯥꯛꯑꯦ ꯋꯥ ꯑꯝꯇ ꯉꯥꯡꯉꯝꯃꯣ ꯁꯤꯗ ꯍꯣꯔꯦꯟ ꯃꯤ ꯃꯌꯥꯝ ꯂꯥꯛꯈ꯭ꯔꯗꯤ ꯉꯥꯡꯕ ꯉꯝꯃꯔꯣꯏ ꯑꯝꯇ ꯍꯥꯏꯔꯝꯃꯣꯕ ꯅꯪꯅ ꯈꯣꯟ ꯑꯝꯇ ꯇꯥꯖꯗ꯭ꯔꯦꯕ ꯇꯥꯖꯒꯦ ꯑꯩꯈꯣꯏ ꯍꯥꯏ ꯃꯌꯥꯝꯕꯅ ꯑꯝꯇ ꯍꯥꯏꯔꯝꯃꯣ ꯍꯥꯏ ꯃꯌꯥꯝꯕꯅ ꯑꯝꯇ ꯍꯥꯏꯔꯝꯃꯣ ꯑꯁꯦ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯦ ꯀꯩꯕ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯔꯣ ꯉꯁꯤꯗꯤ ꯅꯪꯅ ꯋꯥ ꯉꯥꯡꯍꯟꯕꯅꯤꯗꯅ ꯀꯝꯗꯧꯋꯤ ꯃꯥ ꯑꯩꯁꯨ ꯎꯔꯦ ꯅꯪꯅ ꯚꯤꯗꯤꯑꯣ ꯊꯥꯗꯣꯛꯑꯣ ꯅꯪꯒꯤꯅ ꯅꯪ ꯐꯣꯟꯗꯣ ꯈꯨꯕꯤꯁꯨ ꯇꯥꯗꯤꯗ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯏꯟꯁꯤꯜꯂꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯍꯨꯝ ꯅꯝꯖꯥꯎ ꯀꯩꯅꯣ ꯑꯗꯨꯁꯨ ꯐꯖꯩꯌꯦ ꯃꯤꯔꯔꯁꯤꯗꯤ ꯃꯣꯠꯂꯦ ꯁꯦꯡꯗꯣꯛꯄꯤꯗꯕꯒꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯅꯝꯖꯜꯂꯦ ꯏꯟꯖꯜꯂꯦ ꯆꯥꯛ ꯂꯥꯝꯃꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯀꯦꯔꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯣꯛꯇꯣꯏꯁꯦ ꯅꯠꯇ꯭ꯔꯥ ꯍꯣꯜꯁꯦ ꯑꯝꯇꯪ ꯇꯨꯔ ꯇꯧꯔꯨꯁꯦ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯍꯥꯟꯅ ꯂꯥꯎꯔꯛꯀꯗꯣꯏꯁꯦ ꯃꯝꯃꯦ ꯍꯣꯔꯦꯟ ꯃꯩ ꯊꯥꯜꯂꯛꯄ꯭ꯔꯥ ꯌꯦꯡꯁꯦ ꯐꯣꯟ ꯂꯥꯏꯟ ꯑꯝꯇ पाएगी Hãy subscribe cho kênh Ghiền Mì Gõ để không Aga dugo ogare ka digini ka agani kalo kalo kisi kene ka mo begi ko kone ka ha ka dugo dingi baga ko mo begi ki hage tege aga dugo ogare ka sigo mo begi ki magaro ko ogare ka sigo mo begi ha hage tege baga dugo aga dugo tege aga taka na o tege Kai lo na mera mani lo lido Ako hai cái xe. am ka lo lo haba ai Cái luôn đi hai bạn. Ado anh này mới hơi luôn mới đi khăng đẹp ạ. Ado yuan đi ra sai. aduga ai mo hai dine ne moi maro le ga moi di khang dia ma am ta no adu dia ta no xe. Ha đây. an lo lo ne ka tu Ya luôn. ka ga ha ga ne ga lo go ha ga ni go Tagal lagi cái gì cũng. ado si ja Na ko na ka taga haya na. begi japan maron sarora ang sa sono solo sono Japanese mai hai din na အထွားမှန်ဒီဆိုတော့စင်ရပါလေ ma ne do ha be ma ne japan maron Korea da hero Korea da hero korea gi di ka mai lon ge Chỉ sống sang sự đó thế. Ở họ cùng số người sợ đâu ta tông. hero bi ya re si de lon bi ya sam sa hero ja hai ba ai đi bây giờ thời gian gì khuyên là các oza hay có ai mà hay có giá thì khuyên mình thế nào ai đi thời gian gì muốn khuyên anh cảm giác gì giá để lo xem này qua smile oyal đấy ba smile khuyên mình đó giá nice na boy du ba giá Masa ko diba man daw yung habad daw? Yore 짝짝이 펌그리 ai sang đi rồi gì quay là quay cái này làm không chả kể ba chả sao lâu vậy chả rồi hai tàu này nè một chả vậy bị cái thở thật cả
또 손으로 자로. 그냥 이렇게 세 자로. 자로 해봐.咋上了全是这类的个喏？那我呢有没有个咋聪明的爱说那边的这能，反正那咋上楼是的给逼疼了吧？ 빨리 저는 애는 진짜 하고 우리 하다 보니 나 아싸. Before after. Ai san ngoài tiền. Con này cái làm giá con nguồn làm giá tân tiền. Phi là cái đấy cũng lấy cái hay chứ bộ. Hay ngoài cái này là. Mà nó ya tao phải đi chắc ăn giá. Cũng rồi tôi phải ta tiền. Adugi sa atra pa ba dang se? Ai làm giá tân tiền. Pare. Liệt có gọi đến. Sa atra pa ni ko. Sa atra pa ni ko dang se. Tôi đã đi. Kha bai ni an chao bai ne. Na ko ne tai. Hieng ba wara ba do. Hieng ba do. 하자. hamburger fry juga ada. Ante hatu kai terus otong reject terada. Tahu tak? First bite. Boleh terapi bangsa. How broza? Lay chilla tar bai be ba. Chilla ka dom sabi ra. Hay happy ro ta. Yar bo ba. Chikhat ajra. Nang hôm dài ra. Yes, mày nó sang na ba get to sida lai ra khoi ki khuya thong hai do ra khuya thong si tu oil palm lai ba do adu gi jasina tiam ko la sang krani adu ga sida na khoi ki Jawaharlal Nehru Manipuri Dance Academy lai re adu ga khoi campus ma jong se yeng bina je bau je sina khoi ra rồi bây giờ ge sana khoi ki kai no lai tu security lai bam adai wow round sum koi rakke ba ha adai gi sida na khoi office ne chal lage to ha manung da ai jaga khini ai ja khira sana Jawaharlal Nehru Manipuri udra ba kan to lai myam sa udra aduka dang sana Smile na haugatta na sana pham lai re semaga ada campus tu sa pham lai sa pham lai slow na lai ai ta sana na sai bele gi jaga da sai gi sida rồi gila round ko raksla round ko rakke ba ko round ko rakke hoi sakti tu e ba ko do aina ahanbada sum hapke na namak pane haibadi kona thola ga hai tai nga sa ahanbada di oza rồi hoi za yam hao đấy để sai na to khu ing je ai nga sai hai no cái pa la ha ba so pa la met ai na wa hao ba yam le sai dei di ko ibudau chakha ba ma di imalik lai na mai lai ma gi
ꯀꯩꯅꯣ ꯁꯪꯂꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯏꯁꯣꯔ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤ ꯃꯅꯨꯡꯗ ꯏꯁꯣꯔ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤꯗ ꯂꯩꯗꯣꯏꯅꯦ ꯁꯤꯗ ꯂꯩꯗꯣꯏꯅꯦ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕꯗꯨꯅ ꯁꯤꯗ ꯍꯔꯥꯎꯔꯛꯀꯗꯣꯏꯅꯦ ꯍꯌꯦꯡ ꯁꯦꯡꯇꯣꯛꯑꯒ ꯁ꯭ꯋꯥꯏꯁꯤꯗꯅꯦ ꯂꯥꯏ ꯍꯔꯥꯎꯗꯣꯏꯅꯦ ꯂꯥꯏ ꯍꯔꯥꯎꯔꯛꯄ ꯃꯇꯝꯗ ꯇꯨꯁꯗ ꯍꯩꯅꯧ ꯃꯆꯥ ꯄꯥꯜꯂꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯑꯣꯐꯤꯁꯅꯦ ꯇꯨꯁꯗ ꯂꯣꯏ ꯊꯥꯔꯦ ꯑꯩ ꯁꯣꯝꯗꯩ ꯎꯠꯂꯛꯑꯒꯦ ꯖꯋꯥꯍꯔꯂꯥꯜ ꯃꯅꯤꯄꯨꯔꯤ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤ ꯍꯥꯏꯁꯦ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯃꯥꯡꯗ ꯎꯔꯤꯕ ꯃꯨꯔꯇꯤ ꯑꯍꯨꯝꯁꯤꯅ ꯑꯩꯈꯣꯏ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯁꯦ ꯑꯩꯈꯣꯏ ꯊꯥꯏꯅꯗꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯆꯔꯝꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏ ꯑꯣꯏꯔꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅꯤ ꯃꯈꯣꯏꯒꯤ ꯃꯨꯔꯇꯤꯅꯤ ꯃꯃꯥꯡꯗ ꯂꯩꯔꯤꯁꯦ ꯑꯗꯣ ꯚꯣꯏꯁ ꯀꯣꯚꯔ ꯇꯧꯖꯔꯕꯅꯦ ꯍꯥꯏꯕꯗꯤ ꯁꯥꯡꯁꯦ ꯇꯥꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯌꯥꯝ ꯐꯖꯩ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯅ ꯑꯣꯐꯤꯁ ꯑꯗꯒꯤ ꯁꯤꯗ ꯅꯠꯇꯣ ꯁꯤ ꯃꯅꯨꯡꯁꯤꯁꯨ ꯂꯩ ꯐꯖꯗ꯭ꯔꯥ ꯐꯖꯕ ꯁꯥꯠꯇꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯅꯨꯡꯗ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯄ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯒꯦꯠꯁꯦ ꯁꯤꯗ ꯑꯣꯏꯔꯝꯕꯅꯦꯕꯀꯣ ꯑꯗꯩꯗꯤ ꯁꯤꯗ ꯑꯣꯟꯊꯣꯛꯈꯤꯕ ꯁꯤꯅ ꯃꯅꯨꯡꯒꯤ ꯚ꯭ꯌꯨ ꯁꯤ ꯃꯉꯥꯏꯔꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯆꯠꯂꯔꯣꯏ ꯁꯤꯗ ꯑꯩ ꯋꯥꯔꯦ ꯆꯪꯉꯅꯤ ꯑꯗꯩꯗꯤ ꯀ꯭ꯂꯥꯁꯔꯨꯝ ꯉꯁꯥꯏꯒꯤ ꯃꯌꯥꯝꯗꯣ ꯂꯩꯔꯝꯃꯅꯤ ꯁꯤꯅ ꯃꯅꯨꯡꯗꯅꯦꯕꯀꯣ ꯁꯤꯅ ꯉꯁꯥꯏ ꯀꯩꯅꯣ ꯃꯅꯨꯡꯗ ꯆꯪꯉꯛꯀꯦ ꯁꯤ ꯃꯅꯨꯡꯁꯦꯀꯣ ꯁꯤꯒꯤ ꯃꯅꯨꯡꯁꯦ ꯆꯪꯂꯛꯀꯦ ꯑꯣꯖꯥꯕ ꯂꯣꯏꯅ ꯑꯣꯖꯥ ꯑꯩ ꯂꯥꯛꯑꯒꯦ ꯍꯣꯏ ꯉꯁꯥꯏ ꯂꯩꯇꯕ ꯑꯩ ꯊꯣꯛꯂꯛꯑꯒ ꯅꯝꯃꯛꯀꯦꯀꯣ